Manipur Top Channel dagi video amta update tawjage ngasi nungthil phongmasi phongda January gi tang 13 da N Biren gi response ta miyam penakre driver de numita driver da nongmai sattuna kapke tawruba ASI suspend tokre ngasi Manipur gi mafam ayambada lainga ki MLA fawba yauna kuntraga mathoi suba driver de pangthok lingai sairakta social media da duty tawduna lairiba police amana driver anida nongmai namduna kapke tawbuga loinena phu saiba video ama thagalakpada miyamna sauduna lengakta asumba wayel tawgadabani haina comment pinaringai sairakta thagdo aduda senariba police adu thabaktagi suspend tawkhre Kangpokpi district ki SP PS Mahesh Narayan IPS na thadorokpa serol amagi matung ina viral oiriba video asida yauriba police personnel adu Kangpokpi reserve line SU da leiba ASITS hitalar singa oiramle Senapati Truck Driver Association gi miyoida ngasi ayuki pung 3:30 taba matamda hairiba thawdo asi chatakhibane SP na rule 34 Assam Police Manual Part 3 gi matung ina ASITS hitalar bu khutakta suspend tawkhre video asi viral oikiba mikup pangkui kuidana thawdo asida senariba police personnel gi mathakta action lokhalapagi damak miyamna N Biren bu thagapa phongdok narakle police amadi miyam gi mari phagatle haina itatatna lauriba lenga asina matam chana action Laukat pa asina lenga asibo amuke hena thajaba thamlakli social media da video asibo upload tawrokliba miyoi adubu lenga na mana pibi na basu apamba phongdok narakli ngasigi thagdo asina BJP lenga laktringai da police na misam miyam da lambi srokto o naiba amadi akia khangpiba thagdoktuna amuk hanan ningsing halakle adubu afaba lenga amadi afaba lusingba Facebook ta pungkun ngamari monitor tawduna leiba CM gi mijeng makha da action lokhalakpa asi miyam gi apen bo oikhre hairi matung tarakpada miyam gi punsibu ngak seliba police personnel singna miyam da aki akhangpi dana ba hena akan ba warning tawna basu apamba phongdok narakle ayuk nungthil phawda nongmai namduna kapke phawba tawraba asina mi laitaba athengba hingdadi miyam police thengnagani haibada akiba phawre langang na asiguma thawdo asi thokandana ba honabiyu hainasu pawsina makatana phongdurakli thank you